Kuki khulai paiba singa India government ka lainariba su athubada lokthokadabani amadi mijang mikhai naina thabak tawriba Assam Rifles Manipur dagi lokthokro haina ngasi nongpok sayang apunba lob NSA amadi jingoi lamlen kanba lob CLKL na Yairipok khungi akoibada lairiba maira paibi lob singa punna khusamna sinduna Yairipok kaithelda wakat mifam phamduna khongjang chathakre May ahumdagi khanghodana thoklakkiba kanglupki pamdraba lan asigi matang amadasu Miyam punna wakal taminakibaga khongjang aduga mari lainana all Yairipok apunba imaluki General Secretary Matauleibi maibamna haikibada Manipur da ngasi thokliba kangluki irang asi external aggression yawi haina Union Home Minister Amit Shah masamangna phongdokpa laikre masi khangna Central Government na Kuki Armed Group sing asiga lainariba su asi sangdorakpa thoklabadi Manipur gi miyamna pamdaba wahang kaya India gi mathakta hanglakpa yai Manipur asi India ki manung channa leitrabra amadi external aggression asi India government na atamna mapangal kalhalibra haina pendaba wahang kaya hanglaktaba yaroi loinana Manipur asi India ki state amagumna ubidaba tarabadi India dagi tokai tajarage haina demand fawba torakpa yai Punamak asi thoktanaba Kuki Armed Group singa center ga lainariba su asi khudakta lokthokpinaba amadi mijang mikhai naina thabak tawriba Assam Rifles amadi Central Force sing asi Manipur dagi halankinaba ngasigi state amadi center government anina athubada chapchaba khongthang lokhatkadabani haina phongdokhi Hoigi Kuki militant singa India government ga inakiba agreement su suspension of operation su asi extend tawba yaroi loigadaba numit asida makoigi extension asi terminate tawduna hojik leiriba akoigi Manipur government na amadi India lengak ta akan pressure in Manipur government state government gi su extension lokthokre haiba leiraga su India government da akan pressure pb duna su extension tawba yaroi khudakta terminate tawgadabani haibasi akoi apunba ima loop maira paibi singi amadi club organization singi dimani masigi extension tawba taragadi akoi Manipur gi praja mayam loinana kahenba akanba thoningda bathodok tholokpa yai amadi kahenba akanba khongjang changchalakpa yai habasi akoina India government amasung Manipur government lengak animakta akoina wafam asi mangjulona thamjari Assam Rifle akoigi Indian military forces sing paramilitary forces sing moina tawriba thawong manadaba midyang bias oiba prejudice oiba midyang akoigi maitai dana ama Kuki dana ma mayon ani olaga sanariba thawong asi khal onba manbagi sanariba thawong asi akoi sunga yajaningde maramaduna Manipur da Assam Rifle maruoina amadi paramilitary forces singna chathariba thawong asi kudakta lepinaba amasung makoi ahen no khongjang hena makoi gi mayon ani lonba two faced oiba mawongda sum chatharakpa taragadi makoi Manipur gi pumlau lokthok pigro karigumba hayengi nimita lokthok pidaba terminate tawbidaba taragadi akoina India government gi mathakta akoina hangoidaba wahang maramdi Manipur asi India gi manung sanna leitrabra Amit Shah na Honorable Home Minister Amit Shah na hai kiba laikre masi external affairs yawi external aggression yawi hai ba laikre bani external aggression asi kana mapangan kalhan bano India government na mapangan kalhan bani hai basi koi hai de bangamoi amadi Manipur India gi manung da laiba state oide betara badi Manipur to kai tajarage hai ba dimana koi lakpa yai aduna thoganing ba thoganing da ba thodo si thok tnai mangoi na state government amadi central government da thamjari khudak da su terminate tawada bani